अहानबदा मरुएबा पाउ पिजरी बीजेपी गवर्नमेंट असना इंडिया की कॉन्स्टिट्यूशन असे थुगाइदुना लेरे हाइना CLP लीडर ओक्रम इबोबीना फोंदोक्रे जुरीबाम द पिकलिबा अंगांग यावना मियोय तरुक हाटखिबगी थौदोकी चपचाबा रिपोर्ट निमित 10 गी मनुंगदा पिरकनबा स्टेट लेंगाकता खंगहलखरे सेंटर अमसुंग स्टेट गवर्नमेंट ना मणिपुर की इरांग की चपचाबा वाफम मियाम द थंफम थोए फोक्स तोयना फ्लाइट तोंगदुना चटकनबा PM क्वेट पांखरे मणिपुर मियाम नदे माबु लाकपा खौरांग नंगाइरे जयराम रमेश जिनकुकी नार्को टेररिस्ट ना मैतै खुनाई मुथतुना मणिपुर थुगाइनबगी पांदमदा हौजिक फाउबा चथदुना लाकली कोकोमी अमदे कमिश्नर होम अशोक कुमार ना थौबाल डिस्ट्रिक्ट के सिक्योरिटी डिप्लॉयमेंट रिव्यू तौखरे खुरुमजरे ममी टीवी न्यूज मीडियम ताबीरी बख्वाई पुमनमकपु थोकचम सार्डाना तरामना उपचरे पाउ संदोकना पिजरे बीजेपी गवर्नमेंट असना इंडिया की कॉन्स्टिट्यूशन असे थुगाइदुना लेरे हाइना CLP लीडर ओक्रम इबोबीना फोंदोक्रे वाफम असे ngasi BT रोता लेबा कांग्रेस बावन दा पांगथोकपा पाउगी मिफम अमदा ओक्रम इबोबीना फोंदोखिबने महांगना मखा तारदुना हाइखिबदा स्टेट गवर्नमेंट असना भारत की लेरिबा कॉन्स्टिट्यूशन मयाम असे थुगाइदुना लेरे डेमोक्रेसी चटपा लेबाक अमदा कॉन्स्टिट्यूशन न पीरिबा तौफम थोकपा मथौसिंग अमता इलीगल चत्रे तौनिंग बता तौदुना लेरे कॉन्स्टिट्यूशन न पीबा आर्टिकल 147 अमदे इंडियन कॉन्स्टिट्यूशन की मखादा सेमलिबा रूल ऑफ प्रोसीड्यूर कंडक्ट ऑफ बिजनेस रूल नंबर 17A द पीरिबा कैलेंडर ईयर अमदा पीरिबा डेमोक्रेटिकली इलेक्टेड गवर्नमेंट असे अहुमलक स्टेट असेंबली मिफम फमगदबनी हाइना लेरिबा असे लोइना थुगाइदुना हंदा विंटर सेशन असे फमननबा थबक अमता लौखतना लेरे बीजेपी की लेंगाक असना तौनिंग बता तौदुना लेरे हाइरे हिरम असिगी मतंगदा कांग्रेस पार्टी ना ngarang मणिपुर की गवर्नर अमदे मणिपुर लेजिस्लेटिव असेंबली की स्पीकर TH सेटब्रत दसो मेमोरेंडम अमा पिसिनख्रे लोइनाना चीफ मिनिस्टर दसो मेमोरेंडम कॉपी अमा पिसिनदुना विंटर सेशन गे फमननबा खनबियो हाइखिबा लेरे स्टेट गवर्नमेंट असना विंटर सेशन फमननबा हौजिक फाउबा खनद्रिबा असे स्टेट असिदा डेमोक्रेटिकली इलेक्टेड गवर्नमेंट असे लेरिब्रा लेतब्रा नत्रगा डिक्टेटरशिप के शासन तौदुना लेरब्रा हाइना ऑपोजिशन हंगले हाइना ओक्रम इबोबीना मखाताना फोंदोखे संविधान की वायोलेट तौरगा कॉन्स्टिट्यूशन की आर्टिकल 174 द पीरिबसी हुमलक हाइबदी बजेट सेशन अमा ऑटम सेशन अमा विंटर सेशन अमा मसी हानगी बजेट सेशन कोई फंगरे अदुगा ऑटम सेशन फंगरे विंटर सेशन से जागी पार्लियामेंट सेशन जो अदुगा अते स्टेट सेशन जी लोइना विंटर सेशन जी लोइना अयामबना हमदबनी अदु खोई मणिपुर गिदी हौजिक मसी हमदनब सोमोनसु तौबिदे अदुगा हमदनबगी प्रिपेयर तौसु उदे कैलेंडर ईयर दि लोइगदौरेना अदुना खोई उपाय लेतबनिना ओपोजिशन की साइड गिदी सी पॉलिटिकलाइज तौबगी नते तौबम थोकबा इंस्टीट्यूशन जिंगसी फंक्शन तौरतब तौनिंगबदा तौबा अदुगा कॉन्स्टिट्यूशन पीरिबा आर्टिकल्स प्रोविजन मयाम जिंगसी मथम वायोलेट तौरपसे संविधान की आर्टिकल सिंग असि लोइना वायोलेट तौरगा जुरीबाम द पिकलिबा अंगांग यावना मियोय तरुक हाटखिबगी थौदोकी चपचाबा रिपोर्ट निमित 10 गी मनुंगदा पिरकनबा नेशनल कमीशन फॉर वुमेन की माइकैदगे मणिपुर की चीफ सेक्रेटरी अमदी DJP दा चे थारक्तुना खंगहनख्रे
Jiribamgi Jakuradorda pigliba angang ahum amade nupi ahum punna miyoi taruk tamthina hatkiba thodok adugi matangda Republican Party of India Athwalege National Secretary Maheswar Thongnauzamna National Commission for Women NCW da wakatkiba adugi makhatar Chatharakpa oina commission asigi maikaidagi thodok adugi chapchaba report ama numit taranigi manungda pikhalau haiba warol yauba Charol ase ngarang Manipur gi Chief Secretary Binit Joshi amadi DGP Rajiv Singh da tharakhibani NCW gi Joint Secretary A Asoli Salaina khuyakpiduna tharakhiba Charol aduna hai National Commission for Women Act 1990 gi section 10 gi makhada Laibak asigi manungda laiba nupi da chathaba miyot minai nupi singi rights matpa amade nupi singi punsibo ngak senbagi hak commission asida lai Jiribamgi Jakurador da nupi ahum amade angang ahum tamthina hatkiba thaong asida akanba action lokhatpham thokpane masigi matangda commission asina angamba thabak paikhatnaba honagani thodok asida victim oihoraba imung manung singda achumba wayal fangnanaba honagani amade chenaba sing Maragi matik chaba chairak phangdana tumina loisin khiba yaroi haina charol asina palle pomnamak asigi yenglaga Manipur gi laingakna nupi amade angang singda thokhanba crime singda akanba midyeng changduna asigumba crime ase makhata na thoktana ba honabiyo loina na hairiba Jiribam gi thodok asigi matangda Chief Secretary amade DGP na chapchaba detail oiba report ama numit 12 fawbagi manungda commission da pikhalakadabani haina charol aduna makhata ke Central government amade state lengak animakna thokliba irang asigi chapchaba wafam miyamda thampham to e haina Federation of Civil Society Organization Fox Manipur gi Secretary of Information and Public Relation Naris Mangangna thadorakpa charol amada fongdorakli Tha taramapan mapung pharaba Manipur da thokliba violence ase Manipur dagi illegal oina lamdam asida changlakpa Chin Kuki Jo Singna Manipur gi apunbagi satamda singnaduna Manipur lengak ki makhada laitaba tongan pa administration ama thamnaba popi thaduna madudagi phanglakpa senfam aduna irang sagatuna maitai community gi mathakta landarakpane loinana Bangladesh Myanmar amade India gi saruk khara lausinduna nation state ama semnaba honarakpa ase Chin Kukizo singe matam kayadagi sagalakpa manglan adu mangfaunana ba honarakpadagi thorakpa irang ni haibase intellectual circle da laiba singna haiduna laklaba amadi miyamna fongna khangnaraba wafam amani adubu laibak ngakpigani adubu laibak thibadi miyoi chani yangkhairom sihan khraba miyoi listing humpu hena mayum makai chaktuna lanjena halaba chahi ani farakadawraba Irang asibo central government gi luchingba singna irang asi haurakpagi matangda tongan ba manadaba hongdok hongjin tauba wafam sing phongdokpa asena Manipur gi miyamda chamamnaba fauhanbata natana hena khoirang khoisawnaba pokhale panba yabade Manipur da thokliba irang ase maitai mitaina scheduled tribe lista chanhannaba demand ga mari lainana High Court of Manipur na phongdokhiba laikre Aduga amukna irang asi illegal immigrants singna thokhanbani haina parliamenta Union Home Minister Amit Sahana thamkhiba laikre handakta nauna India Today na lauba Union Home Minister Amit Sahage interview amada thokliba irang ase phurup ani gi marakta thokpa irang ni haina haizinduna asengba achumba khangdana pangangang asina irang asigi wairoisin purakpagi mahutta miyamda hena chamamnaba khoirang khoisawnaba oina pokhanduna hena chawthorakpa Machak ama oirakloi hainangai leite irang asigi asengba achumba wafam sing phongdoktuna irang asi hena chawthoknaba honaroidabani amade Manipur da NRC chana handuna mitok khandokpaga loinana irang asi athubada loisinaba state lengak amade union lengak asina chapchaba thabak lokhatkadabani haina charol asina makha tarakli Congress na thangja numita Prime Minister Narendra Modi gi mathakta toina flight tongduna chatkanba PM ngasi Kuwait pangkhre irang mayong nariba Manipur gi miyam nade mahakpu khawrang na ngairi haina Congress ki General Secretary in charge Communication Jairam Ramesh na microblogging X da post tawduna maral sikre Jairam Ramesh ki post asida asigumba ase makhoi gi
Marai bakta tamlambane Mr. Modina mahaki matam ama pibada yaningdri adubu Manipur gi praja miyam nadi PM Modi bu khaurang nangairi upai laite toina flight tongduna chatkan ba PMD Kuwait ki damak paikre haina post tawri Congress na lepa laitana Prime Minister Narendra Modi da irang thokliba Manipur da chatuna santi amasung tangdu laitaba purakna ba hotnabina ba haijaduna lakle adubu PM Modi ngasi India amasung Kuwait laibak anige defense amasung trade ki wari sanaruna bagi damak nimit nini ki khongchatta Kuwait ki damak India thadokre Manipur state ta thokliba ethnic violence ase mamang chahi gi May ahumda Chingi district singna majority maitai singe mayokta Tribe Solidarity Relay chatkraba matungda thoklakhibani irang asida maitai amasung kuki furukki miyoi amade security personnel yauna miyoi chani kun hena sikre Manipur da hojik thokliba irang ase Chin kuki narco terrorist kangbo singna maitai miyam da landa raktuna maitai khunai muthatuna Manipur thugaina bagi pandamda haukiba chahi May ahum lising ani kun gahumdoi dage ngasi phawbada chathaduna leiri hojik Chin kuki narco terrorist kangbo singna maitai miyam da chatharakliba lan ase India lengakna suda leiba kuki militant sing sizinaraga Manipur gi maitai miyam gi mathakta chathaba proxy war amani haibase handakta social media da uba fangliba suda leiba KNFP gi Tiger Koba commander amana kuki community ki miyam punba mifam amada mahangna mifam aduda thamkiba wafamda maitai miyam na khundaduna leiriba kangchup amade leimakhongda bom amade nongmai kapsinduna maitai gi yum kaya mai thaba Mihan mipun chathaba kihan khanghanba chathariba se mahaki kaman amagi makhada chathakibani haina fongdokhiba asina henna mayak senghale haina Coordinating Committee on Manipur Integrity ge Media Coordinator Y Sujit Kumar Khuman na thadorakpa Cherol amana fongdorakle Cherol asina hai handak tasu leimakhongda leiriba 57 Mountain Division ge Army Camp asida contract work ki thabak senaduna leijaba Sinmi Kamal Babu Kauba miyoi ama mangkiba thiwa khangdana hojik leiriba asisu suda leiriba kuki militant sing asiga Central Force ka lautuna raga Army Camp manungda thabak suraga leijariba Kamal Babu Kauba miyoi ase miyoi bagi minungsi yaudana hatpi khrabra haina jingnada bangamde India lenga ka suda lainariba kuki militant singna ifong fongna maitai micham miyam hat patupa yungkai kaya mai thaduna mang takhanba Manipur da khundariba community khudingmake lifeline oriba National Highway ani asida ifong fongna thingjinduna thamba asigumba terrorism gi thabak thoram kaya chathaduna lakle asigumba suda laiba commander amana social media da marik chumna mahaki command amagi makhada tawkhibani haikibagi video clipping matik chana Praman lairabanina India lengak amade state lengak anina tumina laifam thokte haina charo asina fongdokli Police na so asigumba terrorist ki thabak chathariba suda lairiba kuki militant sing asida so cause notice thaduna case file athuba matamda tawduna chap chaba thabak pakhat piyo athuba matamda asigumba terrorist ki thabak chathariba kuki militant sing asigi mathakta military crackdown chathaduna Manipur gi leimai dage Chin kuki narco terrorist kangbu sing ase pungmut muthat kadabane NRC chana handuna state asidagi illegal immigrant sing ase tanthok kadabane maram chadana tampaki police station khara afaspa re-impose tawseliba ase athuba matamda handokadabane National Highway ani asesu athuba matamda Central lengak amade State lengak anina hangdokpiduna miyamna aki akhang yaudana chathok chasin tawhanbigadabane oiragliba phibam asida Central lengak na Manipur da thokliba irang ase maitai community amade kuki community ani gi marakke conflict ni haiduna miyamda namthak tawduna leire aduga nakan amaromdana proxy war sanaraga maitai khunai muthatlaga Manipur thugaina bahotnari base khudakta lepo miyamgi apambagi mayokta Central lengak amade State lengak anina namphu saphuda Asumak chathaduna lairabadi miyamna khangba ngambagi pangal laisilaktabadage thokhaningdaba thodok wathok kaya thoklakloi hainingai leite haina Cherol asina fongdorakli Manipur Home Department ki Commissioner Home ki Thaupuriba Asok Kumar na ngarang mahak ki ahan bakhongchat oina Thaubalda laktuna district asigi law and order amade security ki fibam yengsen kre
Deputy Commissioner Thobal gi Conference Hall da pangthokpa security gi mifam aduda district asigi Deputy Commissioner Ahanthem Subhas amasung Superintendent of Police Rakesh Balwalna district asigi haujik oiriba law and order gi matang da pibu report Commissioner na takhi. Commissioner na so district asida lairiba Central Security Force amade State Police singna district asida law and order gi fibam hena faganna ba hotna bada achauba thodang launa baso paktak piramkhi. Ngarang security gi mifam aduda district asigi makok thongba police officer sing Assam Rifles BSF CRPF amade atai mari lainaba official sing so saruk yakhe. Home Commissioner gi ngasigi Thobal khongchet aduda Khangaboki Rice Research Station da hangliba relief camp da satuna mafam aduda lairiba internally displaced person sing unaduna wari watai sanaramkhe. Loinana relief camp ta lairiba sugnu amasung seraudagi lanjen naratuna lairiba miyoi singi senthok leijanaba district administration Thobal amasung BO HSO Manipur na Uttarakhand state ke Mussoorie da laiba Lal Bahadur Shastri National Academy of Administration ke senthang makhada tailoring skills and marketing project so Deputy Commissioner Thobal Ahanthem Subhas ka loinana yengsillamkhi. Tha asigi nipandagi taramanga fauba New Delhi gi Thiagara Sports Stadium da pangtokhiba 68 National School Games da saruk yarubada under 19 gi wusu masana da mai paklakraba gold medalist amade bronze medalist sing taramna okpagi thauram ama ngarang kumbi asigi ithai khunau da pangthokre. Ithai Khunau Development Organization Ibetombi Memorial Wusu Academy amade Ithai Apunba Maira Paibi na sinduna Ithai Khunau da laiba Ibetombi Memorial Wusu Academy sanglenda Wusu masana da under 19 da gold medal phanglakraba sanaroi sing Nomaitem Thotoiba Athokpam Gracie Janu amade bronze medal lawrakraba Salam Wilson bo Kumbi Kendra gi MLA S Premchandra yauna lamdam adugi masing yamlaba miyamna taramna okre. Thauram aduda Ibetombi Memorial Wusu Academy Ithai gi founder su oibata natana Wusu masana gi sintak pural su oiriba Athokpam Siam Chana phongdokhibada sanaroi singna matam laiba kibekta afaba chinjak chaduna masa mau fana thamna ba hotna se mai pakna sana ba haibasida mama mapa akoibagi miyamna pukning thogatpi bachangi yamna hena maru oiribadi coach na sanaroi sing adubu machamakni haina takpi tambirabadi amukka hena mai paktuna lamdamasigi mingchet kaya purakpa ngamgadoribane ngasi miyamna sanaroi sing asibo pukning thogatpiduna taramna okpiramba bu hainingai leitana thagatli haike. Thauram aduda kumbi asigi MLA S Premchandana gold medalist kumbi leibung makhongdage Nomaitem Thoithoiba apokpa N Ibomcha amade Soro Ithai Khunau dage Athokpam Gracie Chanu apokpa A Sanjit amade Bigya Oinamdagi masana asimaktada bronze medal lawrakraba Salam Winsel apokpa Sunil amade Memada sanaroi sing adubo pukning thaugatuna MLA na lupa lising tara su pikhibaga loinana Ibetombi Memorial Wusu Academy gi founder su oiriba masana asigi sintak pural Athokpam Siam Chanda su mahangna kathokpaga loinana sanaroi kaya puthoktuna masak thokpa mai pakpa medalist kaya puthokpi bagidamak pukning thaugatuna lupa lising kun su pikhi. Thauram aduda MLA S Premchandra Bora Yangbi Gram Panchayat ki Administrative Committee ki Chairman Thiam Romesh BJP Kumbi Mandal ki President Seram Angausana Wusu ki Sintak Pural Athokpam Siam Chan Social Worker Ithai Ibobi Ningombam MLA ki PRO KS Manimohon Plan and Hill Development Organization Ithai ki President Karam Gyaneswar amadi atai maru oiba miyoi kayasu thauram aduda saruk yakhe. Any wusu boiro, taekwondo boiro, karate boiro, any event kudimak se, ekoi national, haibadi ekoi sagi, sinjak na, apaba sinjak saraga, haksan phana bohna minasi, aduna tana, kari haini, masai drug tege zasal lagdi, asana su parore heart se pekla ani hai, si wusu yamna, jam sigan bagani sana bagasi hekta, kanonate, haksan phani basi, haksan phana to ise, haksan phana bagini, drug zasal lagdi si woidro, ekoi aduna ay players amadi Manipur da laiba sanaroi silina usin amadi coaching akoi satra singda phataba thabak se togumje haibagi work Manipur da mamang da amukta thokhidriba yamna tangna thokpa miyamna yamna angakpa amaga loinana miyamga mima nadraba angang amana ngaside EB ama puthoktuna miyamda utkre
हाइरिबा अंगांग असे उरिपोक केंद्र की मनुंग चना लैबा लंबई खोंगनांग खोंगदगे थांगजम शांति कुमार अमदे थांगजम ओंगबी सोबिता देवी की मचा अहुंगी मनुंगदा इतोन तोनबा ओइना फंगजबा मचा नुपा थांगजम नावबा सिंगने महाग हौजेक लमसांगदा लैबा प्रजा हायर सेकेंडरी स्कूल दा क्लास 12 तमदुना हंदक लाकदोरिबा 12 एग्जाम थागदोरिबा महैरोय अमने ngarang praja higher secondary school gi farewell ga mari lainana masana sajaba eb ama school asigi oja amade mahairoi singi mamangda puthoktuna utke thangjam nawbana ev asi sanaba hotnarakpada chahi mangamuk changkhe haina miyamda paudamkhe ev asi sabagi idea pumnama youtube tagi lauke makhata naso robot phawba saba ngamgani haibagi ihul phawba mangonda leire haina paudamkhe हिरम असगी मतंगा स्कूल असगी वाइस प्रिंसिपल तोंग्रम जुगिंद्रो फोंदोरकपदा स्कूल असगी महैरोय थांगजम नावबना यामना इनोवेटिव ओइबा इलेक्ट्रिक व्हीकल अमा मसाना आइडिया पुथोक्तुना सारकपा हाइबा असे स्कूल असगी माइकैदगे यामना चाउथोकचनगाय अमने महाकी टैलेंट असिदा हेना सपोर्ट तौबिदुना पुथोकपिरबदे अचौ अचौबा कंपनी मयामगा टाइड अप तौदुना महाकी आइडिया असि सिजिन्नदुना तुंगदा यामना सक्सेसफुल ओइबा अफावबो मियोय अमा ओइरकपा ngomgani हाइबगी थाजबा लै differently able oijarabaslo innovative idea kaya puthokuna makha tarakpada mahangna pangthorakpa thabak thoram singdasu school asigi maikai dage angamba mateng tawgani loinana differently able oiba singe maraktage makhoi gumba ase lenga ki mari leinaba authorities singnaso mateng tawbiduna hena mai pakpa entrepreneur ama oinaba semgatpa mathau tai haina phongdorakli I school Praja secondary school की मायके दगी आइना vice principal अमोन हाइजेनिंग बसे नावबा थांजम नावबना असिगुम्बा EV गाड़ी अमा vehicle अमा पुथोपिरक बसे नौना school सिगी याम लेमजनिंगाय ओय लोइना लोइना माकी talent सि एकोइना खंगदन नहांगे लेरम बसे माकी talent सि innovative ओइबा idea मयाम बसे एकोइना अमका न पुथोपिरदी माकी अचो अचो कंपनी मयाम अमगा टाइड अप तौरगा हेना मागी knowledge से सिजिनदुना मतुंगदा मासे याम सक्सेसफुल ओइबा मिशक अमा अफाउ मिशक अमा सोइदा ओइरकनी हाबसे आइना थाजे करिगुम्बा माना अखाताना करिगुम्बा सानिंबा कोनिंबा लेरेदी ओजा मोइना अमसु स्कूल की वाइस प्रिंसिपल मोइना आइना हाइजेनिंग बसे अखोइना मसिगी मतेंग लौबा याबा मयाम अमा लै हाइजरिबा अदो मतेंग लौबा याबा मयाम दो आई अमसु मा फादर गा तानरगा हिमिनरदना लौनबगी होनजगे आइडिया हौजेक हौजेक चथरिबा चाही अनि फाजलकदौरबा मणिपुर की लान असिदा मणिपुर की लैरिबा लैंगाक असिना ngakthoktuna kuki singna taliba separate administration ngasi phawba pikiba laitre February 18 2019 da loikhrabasu ngasi phawba extension tawdre mapandagi changlakpa mitop sing khandoknaba biometrics tawduna kanna hotnare Mizoram amade Nagaland da Myanmar ga thangnaba ngomkhaida border fencing tawba yaroi haijarabaso Manipur ga thangnariba Myanmar gi ngomkhaida kilometer kuntra fencing tawba loire border area da khudong chaba loduna golden triangle gi khuthang da tawriba drugs ke lalon itik asidage amade drugs dage Manipur gi haurakliba naha sing kalhaunaba paliba Manipur gi CM Birena luching balengak asina honari haina kakching AC ki MLA Mayanglamam Ramesor na phongdorakre wafam ase ngarang MLA Mayanglamam Ramesor na lakadoriba financial year asige mangoinana mahaki assembly constituency da semgat sagatnaba work program da haphonaba koina chatuna yengsinbagi khongchatta MLA Ramesorna paumi singda phongdorakibane MLA na makhata na phongdorakpada CM Birena luchingba lengak asigi leiriba minister MLA singna amata oina Manipur gi integrity kaiba yade haiba wafam da Leptuna lan tawjarabasu development di lepa yade haiba wakhalonda miyamgi mihut ama oina miyamgi yaifanaba chawkhat thaurangi thabak sing paikhatnabasu hotnari masigi manung channa ngase kakching asigi manungda lakadoriba financial year asigi manungda kari kari thabak thauram sing paikhatpa yabage haibadu Public Works Department of Government Manipur gi engineer sing yauna koina chatuna yengsinjabane ngasigi khongchat asigi matung inna Sorada kilometer ani Palelda kilometer ani Irengbanda kilometer ani amasong Kakchingda kilometer manga punna kilometer taramathoi sangba lambe black topping natraga paper block technology sizinaduna semnaba work program da haplagani loinana lenga ke school singna loinana leiriba playground sing semganaba drainage sing amade Kakching Kaithal machadagi
Wairi Panjau Palum Paubagi Canal Semganaba Work Program da Haplagani Hainasu Pongdok Lamke. Kakjing ACG MLA Mayang Lamam Ramesorna ngasi mahake Assembly Constituency da koina chatuna yengsin bagi adugi saruk ama oina Kakjing Makha Lauda Laiba MLA gi yumda Ningtham Maru Marang Singsu Longmi Singda Yentokhe. India masana taba mapanda kisang pa illegal immigrants sing si lawthuoga akhoi mafam asida illegally masi settle to yadana ba amadi border area dagi sizinaraga akhoi golden triangle da through the tauriba drug Manipur ki tungi yumli yogadar ba ichini nausing drug sigi karbar sina maram oiraga akhoi angang singda punsigi tungi lambida maung ta daba amadi bakoi mapunsi manga do tareba mayam si akhoi phanana ba hairiba sarkar asina siri environment singna luching ba sarkar asina koi tawjabani aduna mayam na di haire lairiba sarkar asina kari tawrige habisi ai khoi dagi demand tawreba kuki na pami ba kuki na ngasi akhoi da landara ga tawreba policy da illegal immigrants singna tawreba policy da bakoi na tawriba port asi phangdana na ba akhoi na honar pada ngakru pada ngasi ba kari mata pidri aduna lairiba sarkar sina environment sing leadership makhada akhoi punamak pula ka anda lairiba MLA minister sing pula ka anda akhoi pulapna Manipur sing ngakhoga Manipur gi integrity kaiba yade haiba wafam do lepaga lan asi chathar su lan leina development haiba porchi di lepa yade maram di kai gino hairaga di ngasi ekhoina leader amoina MLA amoina minister amoina lairibisi sarkar sina lairibisi karigino hairaga di public ki ekhoibu elect to bi public adugi akhoi representative amoina makhoi gi development tawge makhoi gi kanam tawge makhoi samaj afaba ong purke hana lebanina development haibisi di lepa yade haina irang maraksi du koi kanna hona du tawjeribisini aduna koina tawbangamba akhoi capacity de laiba central government na pairiba BJP led NDA government na center da pairga tawribisida thadaba yaba fan thadara kanda prajagi chawkhat khongthang gi lambi si lepa yade masi akhoi Security Force na Ching amasung tampaki mafam singda area domination amade thibohumba ki thabak leptana chathari Security Force na Bisnupur district ke Mingjang village amade watha lambi ani ke lona bada laiba dampi chingkhongda thibohumba ki thabak chathabada yamlaba khusukulai kaya phagat pangamkre Police ki pau amagi matung inna mafam aduda ngarang thibohumba ki thabak chathabada 51 mortar ama magazine yauba 7.62 SLR rifle ama modified sniper 7.62 rifle ane modified grenade launcher ama single barrel gun ane chawrakna kg taret lumba IED mari detonator yaudaba 36 hand grenade ahum 51 mortar bomb ama 7.62 ge kapayariba maru ane single barrel ge kapayariba maru ane 51 mortar fire case ane 7.62 mm ge empty case manga wireless handheld set ama bulletproof jacket ama camouflage jungle boots ama gum boots ama amadi BP iron plate ane phagat pangam le haire Haukiba December kunda Security Force na Churchanpur district ke Torbung Bazar dagi miyoi ama 0.32 pistol amaga loinana phare haire farba miyoi adode jamkhomang hauke chahi kunga tarek kawe Marak asida National Highway 37 amade National Highway 2 da lamdam asigi tangai fadana nongmada changdaba yadraba pot chai puduna lakpa gari Chamaga marifu mapan amade chahunga marifu tara hairiba lambi asida apanba yaudana pusilakre Makhatana pochai pusilakpada khudong thiba thoktanabagidama chingnaningai oiba mafam sengda Security Force na akanba section thorang lokhatke Manipur gi district pumna makta pamdaba thokdok thoktanabagidama ching amasung tamda punna checkpoint chamaga sukna nipan hangduna achat awok sing check tawbagi thabak chathari hairi Aikhoi khudingmakna haukiba achoiba sing puthokuna nainaduna ngangnaraga amuk halaklaroi madugi mahutta laibak asigidama mamangda thokiba thabak sing adugi awat apa karino khangdoklaga makhatana aphaba maigaida purakna bahona minasi haina kumbi kendrugi MLA S Premchandrana phongdokre wafam ase manipurda haujik thokliba irang Manung asida MLA na praja miyamgi chawkhat thorang sing yauna miyamgi damak yaifana ba pangthokiba Thabak thauram sing uraga apenba pokladuna MLA ga punna chatminnaragani haiduna BJP da changlakpa sing sakhang maikhang nabagi thauram ama Kumbi Municipal Council gi polling station 29/15 da ngase pangthokiba thauram da phongdokkibani MLA na hai Kumbi thongkhong dage unga men fauraga thanga kendra gi khodak faubugi lambi semna naba thanga kendra gi MLA ga punna tanaduna athubada thabak sunaba thaurang leire
MLA S Premchandra na hai mamangi matamda kendra asida luchingba singna paikhat piramba chawkhat thaurangi thabak kaya aikhoina makhata na tanaraga semgatna ba hotnamina se MLA na makhata na hai aikhoina chawkhat libani haiduna ipa ipu singna thambiramba thaksi khasi chatna lon chat kaya kauthok chawkhatle haibagi kana basu leiroi hairaduna praja miyamna thajabiduna amat oina punsin lakliba miyoi singbo ikai khumnajabaga loinana chawkhat thaurangi thabak sing hena yangsinnaba aikhoi masel tanaduna hotnaminasi haiki thauram aduda BJP kumbi mandalgi president Seram Angongsana amade atei miyoi kayasu saruk yakhe Naik lambis di latrana sem jaya ba asli lupa latrana sem jekai gunu sem dok se to smai tau dana awaba lai beini adu haudik tinam dana pi thanari ba agi tamo robindro na magi akoi onga mendagi na hai ba koi tawaram lai ba khoda ki tawar lai ba mum lai ba adu phaw ba lambi sem se mi tang tamo sim kan bi to bidar ba na ko ye ko department tanar ga minister ga tanar ga ha pa di se ayaba lai re soi dana haudik tender lo tender Security Force na ngarang Senapati District ke National Highway paring de laiba Henbung Village dage miyoi ani SP tablet ka loinana fare hairi SP tablet ka loinana farba miyoi ani adude Muhammad Akbar Khan chahi kuntraga taret amade Muhammad Abdul Rahman chahi kuntraga taruk kawe Police na mafam adugi lambida achat awok sing check tawringaida miyoi ani adu phabangam khibani Makoidagi SP tablet strip lising ani ka chatret 4-wheeler ama mobile phone mari Aadhaar card PAN card amade sale oina lupa lising taret ka chatruk hompu phagat ki hairi Nakal amaromda Manipur police na ngarang Kakching district ke Kurau Pokpi area da More romdagi chakamari panba gari da purakpa WY tablet ni chingnaba ngapigani chingnaba drug ki kg tara humdoi ga konana miyoi ama phare hairi Farba miyoi adude sora awang ching wang madage Muhammad Abdul Rahman chahi nipu kawe Aina thingkraba lalhauluk ki miyoi ama ngarang police na Kakching district ke hianglam awang lekai dage fare haire faraba miyoi adude Salam Dhananjoy Singh Elias Muba chahi nifu mapan kawe miyoi ase Kakching Thaubal Imphal West amasung Imphal East district ke mafam singda miyam dagi nam haduna sel khaibagi thabakta chenaba miyoi ni haire mangondagi mobile phone anisu phagatle haire paugi marak thana aten break amalomina se Admission open Kanchipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahai shangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina boarding asina angang singi damakta hotna riba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lanni haibasi kaubiganu Welcome to Millennium School, a paradise for children where excellence meets opportunity. A place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Thaubal Khetri Lekai Tomjing Makhongda Laiba Bright Foundation School ge Tara Taruglak Suba Chahigi Numit Annual Day Amade Science Laboratory Hangdokpa Yauna Tongan ba award sing yanthokpagi thoram ngasi school asigi campus ta mahairoi singna pangthokpa makhal mathel gi thoram kayaga loinana pangthokre
Chahigi Thauram Aduda Deputy Commissioner Thaubal Ahanthem Subas IAS na Athoiba Mithunglen Bright Foundation School gi Chairman cum Principal Joy Singh Oinamna Thauram Mapu Aduga John Tree Thaubal gi Journal Education Officer Arambam Anil Kumar Singh MES na Akhanaba Mithunglen Oina Saruk Yake Thauram gi Saruk ama Oina School asigi Nauna Saba Science Laboratory Singso ngasigi Athoiba Mithunglen DC Subas na hangdoke Loina na tongan ba Mahairoi Singh na puthokpa Arts Science amade crafts ke model sing utpa exhibition amaso ngasigi mithungnan singna koina chatuna yengsingke Manipur ge apunba saktam ngak na ba hotnabada thawai katkraba athaubi singe thawaina mapugi laikolda ingna chingna potharu na ba amade ekai khumna bu utpa oina saruk yariba miyamna minute amat tumena leptuna awabaso fongdoke School adugi chairman cum principal Joy Singh Oinamna karigi namak chahigi numit haiba thauram pangthoklibano haibagi matangda nungi oiba warol thamladuna hai thauram asi academic session ama loiselakpagi matam asida chahi khudingi school aduda tamliba mahairoi singna makoina tamkhiba tawkhiba makoigi performance sing talent sing adu sakhangbiba oina chahigi numit ase pangthokpani Thauram asida school asida pre-nursery dagi class 10 fawbagi manungda tamliba mahairoi chanipan yangkai khudingmak amata chithadana ngasigi chahigi thauram asida saruk yahalli haike School aduna lairik khaktada natana skill development arts and culture lamda jagoi isai lai yekpa sana khonaba amade storytelling na chingba tongan ba changdamnaba kaya senduna mahairoi sengbo mana haijaba lambida chatkhinaba so honnari haike Thauramge Athoiba Mithunglengi Warolda DC Subasna Bright Foundation School na Mahairoi Singh Sembada Lauriba Thaudang Singh adubu thagaladuna tungdasu hena mai pakna changsinba ngamba oirasanu haina yaipa paujal PK Mahagna hai Mahairoi Singh na mahai masing tamliba matam ase makhoigi tungi punsi semhaunaba yamna maru oiba matam amane exam da mark yamna fangnaba tambagi chatnabi ama leiriba ase so aikhoina hongdoktuna makhoina hayeng mahai masing tamba loiraba matungda masa na haijanaba lambi amamamda chatpa ngamnaba atai atokpa extracurricular activities sing tambibagi tangai fadaba lei Mapa mama sing na so angang singbo magi pamjari basing adu khangdok piduna makhoina pamjari balambi aduda chathan khrabade soidana mai pakpa haibadu oigani haiba wafam so fongdoke School ama angang ama tungda mai pakpa oihange hairabadi yosabi makhong ahom hainariba oza mahairoi amasong mapa mama punna chatminaba mathautai aigi icha isuna kari tauri kamdauri haiba Khangdabida Oza Singh da tainabana yaroi angang sembada mama mapagiso chawraba thodang lai haibase kaubigano mapa mama sing naso mahairoi singi matamgi achievement sing adu kupna yengsinduna hotnabiyo Oza Singh naso mahairoi singbo macha manaw gumna nungsina yengsinbiduna takpi tambiyo aduga mahairoi sing naso Ozana takpasing ningthina munna tasinduna matam likna sizinaduna discipline laina kanna hotnabagi mathautai haike Tongan ba state amade district ki thakta puthokliba changdamnaba singda makok mathang taraklaba school adugi mahairoi singda trophy mementos medal amade citation singso ngasigi mithungnan singna yanthoke Thauramgi saruk ama oina school adugi mahairoi singna tongan ba cultural gi oiba jagoi isai sing mana haijaba miyamda utke Hojiksi angang singsi larik tawbusida mai wonsan graga atop kenojel sum thadurappa social connectness yang walappa mi tinarakaba aigi kenodudang sum honaraga lakaduna tung tarapadadi masina angang da depression ga yang sulapagi macha kama oire haba aduna masi tawdana ba aikoigi maru mapang tinabasisu yang darkar awe aduga aikoigi extra curricular activities tangasai Ozazuina ngabada budin thambira me aina jam ngai jabaje anang singje compulsory magi haijaba mangonda leriba mioi khuding maki magi tongan ba talent layeba nobody is akogi perfect nate adubu mi khuding maksiju imperfect oiba ngakta nate hariba mana haijariba talent jagoi isai da khangde thang da khangde larik ta khangde sana bada khangde madugi leiriba talent singdo akogi school asina develop tongna ba
थासिकी तरा मरीदा थौबाल डिस्ट्रिक्ट के सलुंगफमदा मणिपुर पुलिस अमसुंग कमांडो की अपुनब खुदपु अमगा खुद थोकनबनी हाइबा थौदोक अमदा खुन ngakpa amana laikidaba aduga tarugna khulaiga konana fajinkiba adubu yaningdaba phongdoktuna bengi maira paibina stenduna ngase bengi playground da wakat mifam phamkre wakat mifam aduda khun ngakpa phaba yaroi aikhoi khun ngakpa singna ngakpi bani I masen hanaba khudakta lepu fajan kiba khun ngakpa sing condition amata yaudana thado o afaspa khudakta loktho o haina iba play card sing sizinake saruk yakibi maira paibi luchingbi amana phongdorakibada salungfamda thokiba thodok ado yaningdaba phongdoktuna ngase bengi maira paibi na senduna wakat mifam ase phamjabane akhoi afaspa pamdre athubada lokthokpiro mahausa gumna aikhoi ingna chikna leijaba pame aikhoi bu khun ngakpa singna ngakpi senbi bane maram aduna khun ngakpa sing phaba punba yaroi fajan kiba khun ngakpa sing condition amata thamdana thadokpira o I masen hana ba khudakta lepu haina phongdokhe an salungbamda khun ngakpa amabuna hatopiraga taruk puna phagiba adugi damak aikoina dharana phamjabani khun ngakpa jingdo condition amta yaudana thadokpiro athubo matamda I masel hana biganu apaspa khudakta jalai se lokthokpiu khoi apaspa thamba khoi pamjade khoi praja se yamna ware aikhoi nungaina ingna singna leiba pami aikhoi gi manipur se I masel hana dana loiba tare kuki giti sab manaraga asau asang loina ba manaraga amata oina tawi maitai giti akhoi masel onjanaraga hatok nodana minung sikarim ta yengna dana leiba se I masel hatok na ba khudakta lepiu asigumba akhoi je isajing khun ngai ba isajing na akhoi bu kan bi bane sarkar gi siphai na akhoi kan bi banate akhoi khun ngai ba isajing china akhoi se kan bi bagi tamang asi ba akhoi hingi bani kan bi da ba jaga da di karam haina akhoi hingba ngamgani masai gumba thabak se amuhana tawinu I masel hana ba se khudakta lepiu aikhoi khun ngakpa pha ba sungya All India Private School Association AIPSA New Delhi na Gramina Vidya Jyoti Bharat Private Hyderabad ka punna sinduna ngase chingmairong da laiba Classic Grande da Manipur EduTech Summit and Educators Award lisingani kungamari lanthokpagi thoram pangthokre thoram aduda Board of Secondary Education Manipur gi Chairman Akham Joy Kumar Singh na Chief Guest All Manipur Recognized Private School Welfare Association gi President Laishram Joy Kuman na Guest of Honor Department of Anthropology MU gi retired Professor Dr. W. Navakumar na Moderator All India Private School Association New Delhi gi Managing Director Advocate Sizu Augustine amade Executive Director Soma Sekhar na Resource Person Singh Oina amade AIPSA gi Manipur State President Dr. Siba Lohril na Guest Speaker Oina Sarukyake Thaurongi manung channa seminar amade saruk yareba educator singa resource person singa interaction tawduna school education da ahongba puraknaba wafam kaya kupna khanna nainakhe chief guest oina saruk yakiba bosem ge chairman Akham Joy Kumar na haikibada NEP 2020 gi makhada school education da hawgallakliba mahiroi singidamak mother tongue da focus tawnaba appeal tawkhe Loinana school education system da ahongba awonba puraknaba educators singna honaminase haike makhata na haikibada hojik bosem ge employees singna chathariba pen down strike ase mahairoi singge amade mathang chahida pangthokadoriba HSLC exam gi yenglaga khongpham handokpinaba loinana pen daba pumnamak wari sanaduna loisinaba appeal tawrakte Chahi asigi Christmas kumhaina lakpada aina thingkraba lalholo Zeliangrong United Front ZUF na laibang miyam da greeting piraduna Christmas ase Prabhu Jesus ke mapok numit ne mahaki mapok numit asina lakpada ing tapna harau tayam na lakadoriba New Year fawba pangthopangamba oira sano haina lob asige Secretary Information and Publicity Louis Gangmai na thadorakpa Gerald amana haide Lob asina makhatana ZUF ka Government of India ka gi marakta lisingani kungani thoige December 13 ceasefire agreement sign tawnakraba matung hauzik chathariba political talk asida support tawriba Zeliangrong gi miyam amade khun thangnana leiriba tribal purup singbo thagatpa phongdokladuna Indian government ga lob asiga sanariba political talk ase hauzik yamna khuman chausilakli
Maram asina miyamna chathariba tok asigi tung koiba settlement ama puraknabagidamak prathana tawbiyu haina miyamda appeal tawri. Loiselakpada loop asina lakadoriba Christmas amasung New Year festive season asina amata oiba sinaba nungayay phaba purakpa oirasanu haina pauzal pirakli. Hayengidamak malemda leiriba maitaygi apunba phirep haiba wakhalonda World Maitai Council WMC na sinduna pre plenary session moirang Oksong bungda leiba Hotel Elegance ta pangthokre. Thoram aduda WMC Vice President Central Executive Committee Hemam Boyai, WMC Manipur Unit के President Y Siam, UMC के spokesperson लोइनाना Assam Unit के President Navakishore Yumnam, Salai Kanbalu के Chairman L Gopal, WMC Manipur Unit के Vice President Khaidam Ratan amade WMC Manipur Unit के BP PS Basantana अथोइबा मिथुंगनेट ओइना saruk yakhe. Thauram aduda Manipurda thokliba irang asida thawaina ponta pikraba athauba singbo minute ani tumina leptuna ikai khumnaba utke. Thauram aduga mari leinana UMC gi spokesperson loinana Assam Unit ke President Navakishore Yumnam na phongdokhibada malem gi mafam kayada leiriba maitai sing amata oina punsenduna maitai singi tungi mirol gi damak phireb ama lominaba thauram ase pangthokpane loinana maitai sing yamna khudong thiningai oiraklaba hayeng kari oirakani khangjilakraba matam asida government gi maikaidagi maitai sing bukananaba chapchaba phireb usilakrabanina yariba makai maitai ekoi punselasi haike Amnamasigi Manipur natraga Manipuri wang madaliba atopa meeting na taba Azasing Akhaying Singway Koina connect ozabani amasung CSO leader mayam puntaga ngasi meeting si pangthok jabasida mayam gi opinion mayam akoina lojai isi hiramasida madu mayam de koina punsilaga akoigi drafting committee na ngasi gi reformasida resolution ama launa bagi madugi akoigi sinjabani amasung ngasi akoi uba hangi Mitigi ngasi yamna akogi khudong thiningai 2023 amasung hojik 2024 lesilakado District Administration Kakching amade Kakching District Yoga Association senduna ahanba World Meditation Day lisingani kungamari ki thauram ngase Kakching District ta leiba indoor stadium da pangthokre. Inner Peace and Global Harmony haiba theme da pangtokhiba thauram aduda Kakching gi tongan ba mafam sengda hangliba relief camp sengda leiba internally displaced person sengna loinana district administration official amasung staff sing saruk yakhe. Yoga gi kanabasing loinana ekhoigi physical relaxation amadi mental well-being purapna bagi damakta meditation kanaba piriba khudimak si ekoi inmate sing sida khanganduna inmate sing sigi wakhal da leiriba pukning wakhal langtaknaba aduga makoigi hakchanggi nungaitba mayam si ekoigi meditation hariba ekoigi saruksi pangthoaga makoisu yamna ingba tappa pukning wakhal changchana thamba ngamnanabagi pandamda pangthokchabani aduga hariba program asi ekoi makha tanasu tongan ba relief camp sing Khangabok Part 2 Mayay Lekaida Leiba Lining Thau Club ki hall da Law Enforcing Agency ama oiriba District Police Singa Maira Paibi Singh yauna club ki member sing Village Volunteer Force Khangabok ki youth singa loinana interaction program pangtokhibaga loinana tongan bahiram singda khana nainabagi thauram pangthokre. Thauram aduda N Suraj Singh MPS Additional SP Law and Order Thobal District na Mob Justice and Importance of Police Public Partnership Y Sunanda Singh DSP Headquarter na Social Impact of Drugs as well as Laws and Punishment amade Okram Chauba Devi OC in charge Women Police Station Thobal na Crime Against Women Haiba Hiram Singh da Marik Chumba Wafam Singh Thamke. Thauram aduda Provision da Leiba Diksha IPS amade J Singh IPS Commander Khundrakpam Nonglen Maite Village Volunteer Force Khangabok L Munal Singh Chief Advisor Lining Thau Club Manja General Secretary Lining Thau Club Khangabok Mayay Lekai amade M Vidyarani Devi State Secretary BJP Youth Wing Su Saruk Yakhe.
नुपीसिंगदा चथारिबा मियोय मिनैगी मायोक्ता लेपा Gender Based Violence Campaign Paring Naina Manipur State Rural Livelihood Mission MSRLM Jiribam District na ngaklo piriba Community Based Organization Self-Help Group BLF Singda District in Charge Wahangbam Premchan gi mityeng makhada Jiribam District asigi block Borobekra amadi Jiribam da Community Facilitator Kader Singna palan ase pangthokle Jiribam block ke oinade ngasi Jingdong Lekai Dibong GP da Laiba Imalub Village Level Federation na Taramathoy lak suba oina Gender Based Violence Campaign Imalub BLF asige Vice President Srimati Mutum Vidyamani na wasak warol pathoktuna thorom mapu oiraga pangthokre Amaromda Borobekra block ki oina Jakuradhor amade Borobekra Gram Panchayat leiriba BLF mathang sitna Gaukhal BLF Bhutan Khal BLF amade Mahabir Baba Village Level Federation Singsida Pangthokhe Gender Based Violence Campaign Nai Chena 3.0 Sigi Mapung Oiba Thoram Singde Rangoli Yekpa Mass Awareness Relay Chatpa Gender Plates OBEC Self-Help Group Member CF Kader Singna Lauminaba Oike GBB Campaign Nai Chena 3.0 Sigi Campaign gi saruk ama oina chatliba mass awareness relay gender place sida nupi angang da hanthana yengba yaroi nupa nupi chap manana mityeng tiengga bani ai gi yumda gi hauraga nupi khunai bu awang ba thakta thamga bani haibana chingbana kholau oina lauke self-help group member singna wasak minakhe All Kwakta Youth Voluntary Organization AKYBO Hogdokhibage Ahumlak Suba Foundation Degi Thauram ngase Kwakta Bazar da Laiba Multipurpose Community Hall da pangthokre Thauram aduda President All Manipur United Club Organization Amuko gi President PH Nando Luwang All Manipur Maitai Pangal Club Organization AMMPA CO gi Working President Yungkhaibam Hayatur Rahman All Kwakta Youth Voluntary Organization AKYBO gi President Mirai Mayum Salamat Ali Social Worker Abdul Malib Social Worker Muhammad Anwar Ali President Maira Paibi Apun Baluk ke President and Thambal Devi Amasung United Club Organization of Bisnupur District UCOBID ge President W Basantana Atoiba Mitunglen Oina Sarukya ke Thauram aduga mari lainana Sarukya ke ba Manipur ge tongan ba mafam dagi lakpa CSO Singi representative Singdasu Lengyan P amamam piduna ikai khumnaba utke Loinana Thauram aduda Sarukya ke ba Paumi Singdasu Paumi Singna miyam gi damakta lauriba thaudangbo Pungning thaugatuna Lengyan P amamam yanduna ikai khumnaba utke aduga mari lainana All Manipur United Club Organization ge President PX Nando Luwang na phongdokhibada Manipur da lairiba Kanglop Puruk Khudingmak Aikoi Amata Oina Punna Hingminagadabane, Aikoi Punna Chaukan Minagadabane, Aikoi Punna Tennagadabane, Luribasi Manipur Kundariba, Achoba Kanglop Ama Oiriba Mitaine. Maitai Lairam Draba, Manipur Lairam Loi, Ngasisu, Maitai Signal Lauriba, Aikoi Punna Nusi Chana Laimina Se Haiduna, Adubo, India Lengana, Maitai Kaktamak, Marom Dom Tanaba, Tausil Kaya Chatarakle, Mahangna Makat Takibada, Manipur Gi Apun Basaktam. Pamdaba miyoy sing adude Manipur thadoktu chatke sano adubu makhoi na chatkiba matamdade Manipur gi lam machet amatade puduna chatkiba yaroi haibase amuko amade praja miyamna lepli loinana India sarkarna thaklakliba langda Manipur da khundariba kanglop phuruk khudingmak thuroi se haike Thaubal Kendra gi manung chanda laiba Thaudam Maning Lekai ge club amade Maira Paibi Ima Ibelna ngase Imphal East District ke Ukrul line da laiba Thamna Pokpi gi relief camp da lairiba Khunja Singda chana thaknaba amade atai potlam kaya mateng pangkhre mateng pangba aduda saruk yakiba Thaudam dagi retired JEO John 3 Thaubal Mayengba Manilal na phongdorakpada Thaudam Maning Lekai da laiba club amade Maira Paibi Ima Ibel Singna Lekai asidagi arai ba khainaraga thamna pokpi da laiba relief camp asigi khunja singda angamba khara mateng pangbani haike relief camp ta lairiba khunja singnasu warba matam asida relief camp ta lairiba khunja singi damak asigumba mateng pangbirakpa asigi damak tasu thagatpa phongdorakhe
भारत सरकार अमदे मणिपुर सरकार ना ngami singda tongan scheme kaya gi khuthangda khudong chaba kaya pirabasu Thobal district ke Wangjing Tentha Kendra gi manung chana laiba THOKCHOM hydrojam lake lairake laupari chama henbagi laumi singde ngasi fauba lenga ki khudong chaba amata phanghandaba khakta natana khudong chadaba kaya mayokna duna ngami sing kokta khut hapnare haire mafam adugi ngami singda ngasi paumi singa unaba amada Kuman yaima maibam kauba ngami amana phongdorakpada THOKCHOM hydrojam lairake lausipa tabada laiba laupari chama henbagi ngami singna haukiba chahi kunthra rom asida awaba kaya mayokna duna lakle mafam asigi lambi thong sing aduke matik phatre hau lokhong mathak thong amata leitabana ising ichau thorakpada thong leitaba amade lambi phattabana maram oiraga nga faraga pukhalakpham leitabana ngami singda hek awaba mayokna hale haukiba chahi kunthra rongi mamangdage hau lokhong mathakta thong ama sabiyu loinana lambi sembiyu haina Manipur lengak amade mari leinaba department singda haiduna lakli adubu ngasi fawbada thabak oina amata pangthokpiraktre masima yamna laibak thibane handak tha ahum mari gi mamangda thokiba ichau aduna maram oiraga mafam asigi ngami singna matam kaya changna yamna wana amade sen kaya changna nga yoklakpa adu loinamak chenthokhe masina ngami farm tawduna imung manung puzaramba amade angang seng mahai tamhalamba adu ngamdabagi phibamda laire haina yamna thamoi sokna phongdorakhe mahangna makha tana hai ngami singna nasik pambi thaduna mafam asida kayarak thong saduna chathok chasin tawrakpane adubu maduna lomi singi thabak thoram khodingmak tawba yaba adumakti oide maram asina ngami sinmi singna thengnariba awaba kaya asi ubiduna Manipur lengak amade mari leinaba department singna athubada yengsin biduna lambi thong sembiyu lengak na ngami singda tongan ba scheme kaya gi khudong chaba phanghalabaso ngasi fawbada mari leinaba che chang sing thajillabaso ngasi fawbada amata phanghan bidre maram asina mafam ase ngami singdaso scheme singi khudong chaba phanghan biyo haina so khuman yai ma maibamna Manipur lengak ki pukning jingsil lakhe Injari city jalam warga khoi lerba Manipur sining tamna lerbasi atomi masa dong thambiba bahari da thadar iba mela tawba khotpa mayam hingda khuju saruk yabi ai lambi thongsu na thai cha dabi facility junga gi kan ta profilam su pirak tabi rolam su pi dabi thengnaga da bse khoi karai da thengnaga nga chak bari da tawriba suno maga hona jari jing je arem bada loina thale kok ta khul hap da khoi oi masumba nga masa yen bse thungde imba manung gi sakhotpa mayam hingda pukhi da kai da thadai haibadi Fishery Department ki kai sinba kai bodi yamna tai aduga nga sa kan hona dana wana suno maga masa masu mai masung tamna thai hona riba mipan dang na suri besing dari karim te mieng ji changjin birak bagi government na ngasi bawda ngasi gi wang ten da de leiriba areas de leminari ba law majing no oiriba akoi ji THOKCHOM mas de leiriba kangbu sing ngasi bo facility phangde wang ten da kendra ji da suno maga leiriba Facility Department gi kaigum phangde isinau jingsi huji wana akoi suno maga am pan khalai nga sa huji amate leina dre hapa khallaga su loina satkhre togi matik cham ngalingai matamda singkak pi hari basida tokthok piramna government yengsin bidana nganta to biramga de aduki matik su chauroi tham hen mapung phana adum chawdu leiba kalapna karina khar senra akoi khaina khona dana mayam problem na tawraga wana muk tawraga kona tapna kangbadu di sian balora kanda tawbanina lal lora kanda section bagi phibam du tadana khoi kok to khul hapaido awa All Jiribam Sports Association AJSN Senduna Jiribam Higher Secondary School gi sanabungda chathariba Taranipan Suba and Horichoron Memorial Sub Junior Boys Under 15 Football Tournament lisingani kungamari ngarang sanakiba match ta Anandamoye Club na Sonapur GPS ebu goal manga sinoda maithiba pikre ngarangi match sing ase Aziz Haider KS Nilakamal Iqbal Hussain amade Jabed Hussain na conduct tokhe ngasi nungthil pung aniga minute kuntra taba matamda CKC Jingdong Lekai ga SBYC Sigbosti ga sanagani ngarangi match asida Anandamoye Club ka Sonapur GPSA anina sanakhi Anandamoye Club na tos ngamduna ball kauba hokhe aduga Sonapur GPSA na side khankhe Anandamoye Club ki sanaroi Anarul jersey number 11 na kunipan suba minute ta goal ama chanduna goal gi account hangdoktuna half mamangda Anandamoye Club na Sonapur GPSA dage goal ama sinoda mangjin thaduna chatke half matungda Anandamoye Club ki sanaroi Muhammad Wazid Khan jersey number 7 na
kuntraga taret suba minute amadi Anarul jersey number 11 na yankai taret suba amadi Muhammad Wazid Khan na jersey number 7 na humpu amasong Kumas jersey number 2 na humputara suba minute ta goal chanduna apiba matamda Anandamoye club na Sonapur GPS ebu manga sinoda maithiba pikibane. Aroibada maroiba pau amuka hanna pizari. BJP government asina India ki constitution ase thugaiduna leire haina CLP leader Okram Ibobina phongdokre. Jiribamda pikliba angang yauna miyoi taruk hatkibagi thongdok ki chapchaba report nimit 10 gi manungda piraknaba state lengakta khanghalakre. Amasong state government na Manipur gi Iran gi chapchaba wafam miyam da thampham thoi Fox. Toina flight tongduna chatkanba PM kwet pangkrai Manipur miyam na de mabulak pa khorang na ngai de Jairam Ramesh. Chin kuki narco terrorist na maitai khunai muthatuna Manipur thugai na pagi pandamda haujik phawba chathaduna lakli koko amade commissioner home Asok Kumar na Thaubal district ke security deployment review taukrai. Haujiki oina Mami TV na sandok sa Manipur pau matang asil loijare makha taba pau gidamak miyeng taduna lebiyo. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career.